ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯈꯣꯏ ꯕꯣꯔ ꯁꯆꯤꯟꯒꯔ ꯁꯪꯒꯣꯜꯁꯦꯝꯗꯣ ꯑꯗꯨꯅ ꯌꯨꯇ꯭ꯌꯨꯕꯇ ꯃꯥꯒꯤ ꯃꯟꯂꯤ ꯑꯥꯔꯅꯤꯡꯁꯦ ꯀꯌꯥꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ. ꯑꯗꯣ ꯍꯥꯏꯕꯗꯤꯀꯣ ꯁꯤ ꯌꯦꯡꯅꯤꯡꯕꯒꯤ ꯃꯔꯝꯗꯤ ꯕ꯭ꯔꯣꯗꯣ ꯌꯥꯝꯅ ꯌꯥꯝ ꯑꯣꯏꯒꯜꯂꯤꯗꯅ, ꯌꯥꯝ ꯍꯩꯒꯜꯂꯤꯗꯅ, ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯅꯨꯡ ꯌꯥꯝ ꯐꯖꯩ, ꯌꯦꯡꯕꯅ ꯌꯥꯝ ꯅꯨꯡꯉꯥꯏ. ꯑꯗꯣ ꯃꯥꯅ ꯊꯥ ꯑꯃꯗ ꯃꯥꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯏꯟꯀꯝꯁꯦ ꯀꯌꯥꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯦꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯕꯅꯤ. ꯁꯤꯒꯤ ꯂꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯕ꯭ꯂꯦꯗ ꯍꯥꯏꯕ ꯂꯤꯡ ꯑꯗꯨꯅꯦ. ꯑꯗꯨꯗ ꯆꯪꯉꯒ ꯁꯆꯤꯟꯒꯔ ꯁꯪꯒꯣꯜꯁꯦꯝ ꯊꯥꯔꯒ ꯃꯥꯒꯤ ꯁꯤꯒꯤ ꯗꯤꯄꯤꯁꯦ ꯁꯤꯗ ꯅꯝꯁꯤꯟꯕꯤꯔꯣ. ꯃꯥꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅ ꯁꯤ ꯂꯩꯔꯦ, ꯚ꯭ꯌꯨꯁꯨ ꯌꯥꯝ ꯌꯥꯝꯃꯦ ꯃꯥꯏꯁꯦ. ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡꯁꯦ ꯌꯥꯝꯃꯦꯀꯣ. ꯑꯗꯣ ꯁꯤꯒꯤ ꯃꯥꯒꯤ ꯂꯤꯡꯁꯦ ꯁꯤ ꯊꯣꯛꯂꯛꯑꯦ, ꯁꯤꯒꯤ ꯄꯦꯖꯁꯦ ꯊꯣꯛꯂꯛꯑꯦ, ꯁꯤ ꯂꯩꯔꯦ. ꯃꯥꯅ ꯃꯟꯂꯤ ꯑꯃꯗ ꯇꯥꯜꯂꯤꯕ ꯄꯩꯁꯥꯁꯦ ꯁꯤꯗ ꯏꯔꯒ ꯂꯩꯔꯦ. ꯌꯥꯝꯅ ꯚꯥꯏꯔꯦꯜ ꯑꯣꯏꯈ꯭ꯔꯦꯀꯣ ꯕ꯭ꯔꯣꯁꯦ, ꯌꯥꯝꯅ ꯐꯖꯩ, ꯃꯥꯏ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏ. $477ꯗꯩꯅ 7.6ꯀꯤ ꯊꯥ ꯑꯃꯗ ꯃꯥꯅ ꯇꯥꯜꯂꯤꯁꯦ. ꯑꯗꯣ ꯃꯌꯥꯝꯁꯨ ꯍꯥꯏꯐꯦꯠ ꯍꯣꯠꯂꯒ ꯌꯦꯡꯉꯣ. ꯆꯍꯤ ꯑꯃꯗ 5.7K ꯗꯩꯅ 91.6K ꯆꯍꯤ ꯑꯃꯗ ꯃꯥꯅ ꯇꯥꯜꯂꯤꯕꯁꯤꯀꯣ. ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯍꯣꯠꯂꯒ ꯑꯗꯨꯝ ꯌꯦꯡꯉꯣꯕ. ꯑꯩꯅ ꯍꯣꯠꯄꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯃꯌꯥꯝ ꯑꯗꯨꯝ ꯍꯣꯠꯂ ꯌꯦꯡꯉꯣ. ꯄꯩꯁꯥꯗꯣ ꯀꯌꯥꯝ ꯇꯥꯏ ꯈꯣꯠꯂꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ. ꯑꯗꯣ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯃꯥꯏ ꯄꯥꯛꯑꯒ ꯕ꯭ꯔꯣꯁꯦ ꯚꯤꯗꯤꯑꯣ ꯑꯅꯧ ꯑꯅꯧꯕ ꯁꯦꯝꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯑꯣꯏꯁꯅꯨ ꯍꯥꯏꯖꯅꯤꯡꯉꯦ. ꯑꯗꯣ ꯁꯨꯝ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯨꯝ ꯈꯪꯅꯤꯡꯕ ꯂꯩꯕ ꯃꯤ ꯃꯌꯥꯝ ꯂꯩꯗꯅ, ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯄꯩꯁꯥꯁꯦ ꯃꯣꯏ ꯀꯌꯥꯝ ꯐꯪꯉꯤꯅꯣ ꯈꯣꯠꯂꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯅꯤꯡꯕ ꯃꯤꯗꯣ, ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯁꯨꯝ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯕꯅꯦ. ꯃꯥꯅ ꯉꯔꯥꯡ ꯅꯍꯥꯟꯇꯪ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯒꯤꯅꯤ ꯁꯤꯅ. ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗꯤ ꯌꯥꯝ ꯐꯖꯩ ꯕ꯭ꯔꯣꯒꯤꯗꯣ. ꯑꯗꯣ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯋꯥꯐꯝ ꯑꯃꯇꯪ ꯊꯝꯖꯒꯦ. ꯁꯤꯅꯤ ꯌꯨꯇ꯭ꯌꯨꯕꯔꯅ ꯊꯥ ꯑꯃꯗ ꯇꯥꯟꯕ ꯉꯝꯕ ꯄꯩꯁꯥꯁꯤꯡꯁꯦ. ꯑꯗꯣ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯅꯧꯕ ꯆꯪꯉꯛꯄ ꯑꯣꯏꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯝꯃꯣ. ꯁꯨꯝ ꯈꯪꯅꯤꯡꯕ ꯂꯩꯔꯁꯨ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯔ